अहमक्तदा डायमंड रेडियो चैनल की क्राइम अपडेट कुनग शुभ तांकक ताबिरिबसिंग जेम्स हाइगुजमना तराम नोक्चबो लोइनने कोकनोना खुरुमजरी ngasisu puduna lakchari crime updates khwaidigi tamthiraba nupi amakhakki mahakki lichat amakhakni yamna kuiraba thodok amakhakni ngasidigi chahi chamri ga taragi mamangda thokiba duma sengba thodokni itihasta iduna leiraba amadi Guinness Book of World Records hariba sida khwaidigi yamna mi hatkhibi nupi amakhakki mahakki wari matau karamna karigidama khaliba aduga mahakna थबक असी चथबगी मरम असी करीनो हाइबसे नसगी ताक असीदगी खमिनसी लोइनना ममांगी एपिसोड की फीडबैक अमदी कमेंट पिबिरकसिंग हानिंगा लेतना थागचरी नसगी थौदोग असी गिनीज बुक ऑफ वर्ल्ड रिकॉर्ड्स ता चनखिबा दुगुंबा मिहात्पी अमखक्की वारिनी नुपी असगी ममिंग एलिजाबेथ कवि महागसी हेक पोलकपदगी मसक मतौ यामना फजबी अदुगुंबा कुचु कुमे यामना सेंगबी अमा ओइकी निंगथौगी अदुगुंबा फैमिली मरी मता इमुंग मनुंग द पोखिबी अदुगुंबा नुपी अमखकनी अदुगा 1556 मतम असिदा महाक पोकपा मतम से इंडिया दना अकबर ना मुगल सिंह पानबा मतमनी अकबर ना इंडिया दा पाइरिंगेगी अदुग मनिंगथौ ओरिंगेगी मतम अदुगा इंडिया दगी ना 6000 किलोमीटर लापना लेबा हंगेरी हारिबा मफम असिदा महाक पोखी मसक यामतौ फजबी अदुगा लाइरिक लाइसु अखोगी निंगथौगी फैमिली अमदा पोकपना मरम ओइरगा अखोगी लाइरिक लाइसु तंबी अदुगंबा यामना खंग हैरबी नुपी अमसु ओइकी अदुगा महाक असि मसक मतौ अदुकी मतिक फजै महाना सही 15 सुरकपा मतमदा पाम नुसीगी मंगोना फाउकी मतम अदुदा सही 15 दा युम पानबा हैबसि यामना ngapOiramdi मरम असिना सही 15 दा युम पानकी अदुगा महाना मयुम पालिबसि मतमदुदा नेशनल हीरो अमखक ओइबा हंगेरी की हारिबा लम असिगी फ्रैंक नदास्की कौबा मी अमगा महाक लोंकी नदास्की सु महाक सु मतमदुदा चही याम यामलमदे चही कुनगा मरी कुनगा कुनतरुक साइगी मनुंगदा लैबा अदुगा लानमी अमद यामना थौना फबा लानगी अदुगुंबा हंगेरी की लानमी अमखक ओइरमी असुमना महाक असि यामना नुंगाइना मयुम मकै पाना लैखी निंगथौगी फैमिली अमा ओइबना मरम ओइरगा महाकिदमक्ता लम पीखी अदुगा फजरबा युम महल पीखी अदुगा मनाई मसेन मखोई बुंगाक सेनबा निंगथौगी चारोन सुरोनिना मखोई से याम फजरना लैखिरम महाक मथंग मथंग मचा अहुम पोखी मचा अहुम पोकलबा मतुंगददी ngannna mayum panbaga mahakki leisariŋeida angang oiriŋeida masak fajarambado masaksi thijilakhiram masak kharaga thijilakpasi mayam nungairamdi macha hum polokpa sahi kitang leisilakpa matam aduda mahana lekai mi sing aduga ningthaugi family singda karigino aina sak thijileisibo haidana mahak matam punamakta awahang ase sumna hangki matam aduda masak fajabasi mak yamna pamki hana su masak yam fajana lakhibane dubu khanghaudana macha ahum mathang mathang pokro matungdagi masak thijalaki nupi haibisidabu inkhalakpada masak fajaba aduga macha masu yaukibadagi di hana fajaramba leisaringe de leramba singdo tamna tamna mangki gadaba ngaktani hoi kanagumba yamna chaba thakpa joton tauba aduga sawong sada semduna leiba yaudabadi nate adubu nupi na macha ani ahum surku matamna इनखलकलिंगे मतम फजखिबा हाइबदु अदुगुमना फजौ हाइबदी मियोबदा कनासु याबा नति मसिना मरम ओरगा नोमा मंगोदा मिनुंगसी से काहेना सु फाउदी मसिग मरमदी महाकी मपासु निंगथौगी फैमिली इमुंग मनुंग ओइबनिना तोला तारबा अदुगा लौमी सिंग अदुगा खुंगंगी मियोय सिंग ताथी तावैना मखोइना हाइबदी याद्रबदी फुबा चैबा सिगुमा थबक थोरम मखोंग मखुट पुंजलगा फुबा ई ताबा मखै फुबदा मखोइदा मिनुंगसी अमता फाउदबा निंगथौगी फैमिली ओइबनिना महाकसु तोला तारबसिंग फुबा ओटपा नैबसिंग मंगोंदा करीमता मिनुंगसी करीमता लेरमथि मसी मतुंगदा नोंगमा महाकी मसम सेमनगिदमक महाकी मनाई नुबी अमखकना महाकी मसमजी सेमखिरमी मसम सेमबा खोटपा तौबसिदा सोइबदगी सम पुनखटपा चिंगबा तौबदुदा सम संखोंदा खितंग तत्खिरमी मसिना मरम ओइरगा महाक खंगहौदना महाकी मनाई नुबी अदुदा महाकना थोमखिरमी अदुगा मनातोंदा ई तारमी मसी खक्त नतना साउमनबदगी करिगिनो नंगना फजना तौ याद्रा हायरगा मखुतुना हन्ना हन्ना मनातोन मचिन मया थोमजनबदुदा मागी मखुत खुनमदा नुपीदुदगी तारकपे ईदो तैखिरमी अमनि खुदांग खुदसिदा ई सि तैखि अदुबु महाना ई से परप परप तैथोखिदे अदुगा करिगुममतो महाक मिनुंगसिसु फावरमदे असुमना महाकी मखुत तैरिबे ई असे कंसिलखिरमी
ꯇꯞꯅ ꯇꯞꯅ ꯀꯪꯁꯤꯜꯂꯒ ꯂꯩꯕꯗꯨꯗ ꯃꯍꯥꯛ ꯄꯨꯡ 5-6 ꯆꯥꯡꯁꯤ ꯏꯁꯤ ꯇꯩꯊꯣꯛꯈꯤꯔꯝꯗꯦ ꯈꯔ ꯂꯩꯔꯒ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯄꯨꯡ ꯈꯔ ꯊꯦꯡꯖꯤꯜꯂꯛꯄ ꯃꯇꯝꯗ ꯃꯈꯨꯠꯇ ꯄꯛꯂꯤꯕ ꯏ ꯑꯗꯣ ꯃꯍꯥꯛ ꯆꯥꯝꯊꯣꯛꯈꯤꯔꯝ ꯀꯪꯁꯤꯜꯂꯕ ꯏꯗꯨ ꯆꯥꯝꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯃꯍꯥꯛ ꯈꯔ ꯋꯥꯈꯤ ꯑꯗꯨꯕꯨ ꯈ꯭ꯋꯥꯏꯗꯒꯤ ꯉꯛꯄ ꯑꯃꯗꯤ ꯃꯈꯨꯠꯇ ꯇꯩꯕ ꯏ ꯄꯥꯛꯅ ꯇꯩꯈꯤꯕ ꯃꯐꯝ ꯑꯗꯨꯒꯤ ꯀꯪꯁꯤꯜꯂꯕ ꯃꯐꯝꯗꯣ ꯇꯩꯊꯣꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯎꯟꯁꯥꯒꯤ ꯁ꯭ꯀꯤꯟꯗ ꯏ ꯇꯩꯔꯒ ꯂꯩꯔꯨꯕ ꯃꯐꯝꯁꯤꯒ ꯏ ꯇꯩꯗꯅ ꯂꯩꯕ ꯃꯐꯝꯁꯤꯒꯤ ꯁ꯭ꯀꯤꯟ ꯑꯅꯤꯁꯦ ꯃꯉꯣꯟꯗ ꯈꯦꯠꯅꯕ ꯑꯃꯈꯛ ꯃꯍꯥꯛꯅ ꯐꯥꯎꯈꯤꯔꯝ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯏ ꯇꯩꯔꯤꯕ ꯖꯒꯥ ꯑꯁꯦ ꯐꯖꯊꯣꯛꯏ ꯊꯣꯠ ꯊꯣꯠ ꯂꯥꯎꯏ ꯑꯗꯨꯒ ꯏ ꯇꯩꯗꯕ ꯖꯒꯥꯁꯦ ꯃꯁꯤꯅ ꯊꯤꯖꯤꯜꯂꯤ ꯍꯥꯏꯕꯗꯤ ꯃꯁꯤꯗꯒꯤ ꯏ ꯇꯩꯔꯒ ꯇꯩꯊꯣꯛꯎꯕ ꯖꯒꯥꯁꯤꯅ ꯍꯦꯟꯅ ꯐꯖꯩ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯈꯟꯖꯈꯤꯔꯝ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯈꯨꯔꯥ ꯑꯃꯗꯤ ꯃꯗꯣꯝꯆꯥꯗ ꯋꯥꯔꯤ ꯁꯥꯈꯤ ꯈꯨꯠꯇ ꯁꯨꯃꯥꯏꯅ ꯏ ꯇꯩꯕꯅꯤ ꯑꯩꯅ ꯃꯤ ꯐꯨꯕꯗ ꯑꯗꯨꯕꯨ ꯏꯁꯦ ꯃꯁꯤ ꯆꯥꯝꯊꯣꯛꯄ ꯃꯇꯝꯗ ꯍꯥꯏꯔꯤꯕ ꯃꯐꯝꯁꯦ ꯁ꯭ꯀꯤꯟꯁꯦ ꯐꯖꯔꯒ ꯂꯩ ꯊꯣꯠ ꯊꯣꯠ ꯂꯥꯎꯔꯒ ꯂꯩ ꯑꯪꯀꯜ ꯑꯟꯇꯤ ꯃꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯕꯅꯣꯅ ꯍꯪꯀꯥꯟꯗ ꯃꯇꯝꯗꯨꯗ ꯅꯨꯄꯤꯒꯤ ꯏ ꯃꯁꯦ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯗ ꯏꯔꯨꯖꯕ ꯉꯝꯃꯕ ꯃꯥꯏ ꯃꯤꯠ ꯇꯥꯕ ꯉꯝꯃꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯁ꯭ꯀꯤꯟꯁꯤ ꯐꯖꯊꯣꯛꯏ ꯁꯛ ꯐꯖꯊꯣꯛꯏ ꯃꯥꯏ ꯈꯨꯏꯕ ꯐꯩ ꯍꯥꯏꯕꯅꯆꯤꯡꯕꯁꯦ ꯃꯍꯥꯛꯀꯤ ꯃꯟꯗꯣꯝꯆꯥꯒ ꯃꯈꯨꯔꯥꯒꯅ ꯍꯥꯏꯈꯤꯔꯝ ꯃꯁꯤꯗ ꯃꯍꯥꯛ ꯌꯥꯝꯅ ꯊꯥꯖꯈꯤꯔꯝ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤ ꯃꯍꯥꯛꯅ ꯈꯪꯍꯧꯗꯅ ꯃꯍꯥꯛꯀꯤ ꯃꯍꯜ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯅꯤꯡꯊꯧꯒꯤ ꯀꯥꯡꯕꯨꯅꯤꯅ ꯃꯍꯜ ꯍꯥꯏꯖꯕ ꯇꯥꯔꯦ ꯀꯣꯅꯨꯡꯒꯤ ꯃꯑꯣꯡꯗ ꯑꯗꯨꯃꯛ ꯂꯩꯕ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯅꯥꯏ ꯃꯁꯦꯟꯁꯤꯡ ꯑꯗꯨꯗ ꯌꯥꯎꯕ ꯅꯨꯄꯤ ꯑꯃꯈꯛ ꯑꯍꯥꯟꯕꯒꯤ ꯑꯣꯏꯅ ꯃꯥꯅ ꯇ꯭ꯔꯥꯏꯜ ꯇꯧꯈꯤ ꯀꯥ ꯑꯃꯗ ꯊꯧꯔꯤ ꯄꯨꯜꯂꯝꯃꯤ ꯃꯈꯣꯡ ꯃꯈꯨꯠ ꯄꯨꯟꯁꯤꯜꯂꯝꯃꯤ ꯑꯗꯨꯒ ꯊꯥꯡꯒꯨꯝꯕ ꯑꯊꯧꯕ ꯑꯃꯅ ꯃꯁꯥꯗ ꯈꯔ ꯈꯔ ꯈꯖꯥꯏꯒꯨꯝꯕ ꯑꯗꯨꯒ ꯅꯨꯄꯤꯒꯤ ꯑꯊꯣꯠꯄ ꯖꯒꯥ ꯄꯨꯛꯆꯦꯞꯀꯨꯝꯕ ꯊꯕꯥꯛꯀꯨꯝꯕꯗ ꯊꯥꯡꯁꯤꯅ ꯂꯦꯜꯂꯝ ꯃꯗꯨꯗꯒꯤ ꯆꯦꯟꯊꯔꯛꯄ ꯏꯗꯨ ꯄꯥꯇ꯭ꯔ ꯑꯃꯗ ꯌꯥꯔꯝꯃꯤ ꯌꯥꯔꯒ ꯄꯥꯇ꯭ꯔ ꯑꯃꯗ ꯄꯨꯔꯛꯂꯒ ꯃꯥꯒꯤ ꯏꯔꯨꯖꯅꯕ ꯕꯥꯔꯇꯞ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯍꯩꯖꯤꯜꯂꯝꯃꯤ ꯌꯥꯝꯅ ꯅꯨꯄꯤ ꯑꯗꯨꯗꯒꯤ ꯆꯦꯟꯊꯔꯛꯄ ꯏꯗꯨ ꯌꯥꯝꯗ꯭ꯔꯤꯕ ꯐꯥꯎꯕ ꯃꯊꯪ ꯑꯁꯨꯝꯅ ꯍꯩꯈꯤꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯆꯦꯟꯊꯔꯛꯂꯤꯕ ꯏ ꯑꯗꯨꯗ ꯃꯍꯥꯛ ꯃꯐꯤ ꯃꯔꯣꯟ ꯍꯣꯡꯂꯒ ꯃꯅꯨꯡ ꯑꯗꯨꯗ ꯕꯥꯔꯇꯞ ꯑꯗꯨꯗ ꯏ ꯑꯗꯨꯅ ꯏꯔꯨꯖꯈꯤꯔꯝꯃꯤ ꯁ꯭ꯀꯤꯟ ꯄꯨꯝꯅꯃꯛ ꯃꯁꯥꯒꯤ ꯄꯨꯝꯅꯃꯛ ꯃꯃꯥꯏ ꯃꯃꯤꯠ ꯃꯈꯣꯡ ꯃꯈꯨꯠ ꯏ ꯑꯗꯨꯅ ꯏꯔꯨꯖꯈꯤꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯄꯨꯡ ꯃꯇꯝ ꯆꯪꯅ ꯏꯔꯨꯖꯔꯕ ꯃꯇꯨꯡꯗ ꯏꯗꯨ ꯀꯪꯁꯤꯜꯂꯕ ꯃꯇꯨꯡ ꯏ ꯑꯗꯨꯃꯨꯛ ꯆꯥꯝꯊꯣꯛꯂꯝꯃꯤ ꯃꯁꯤꯗꯒꯤ ꯃꯁꯥ ꯄꯨꯝꯅꯃꯛꯁꯤ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯐꯖꯊꯣꯛꯂꯦ ꯍꯥꯏꯅ ꯃꯍꯥꯛꯅ ꯈꯟꯖꯈꯤꯔꯝꯃꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯁꯨꯝꯅ ꯀꯣꯅꯨꯡ ꯑꯁꯤꯗ ꯃꯊꯪ ꯍꯥꯏꯔꯤꯕ ꯃꯑꯣꯡ ꯊꯧꯑꯣꯡꯁꯤ ꯆꯠꯊꯔꯛꯈꯤ ꯃꯍꯥꯛꯀꯤ ꯅꯨꯄꯥꯗꯤ ꯃꯇꯝ ꯑꯗꯨꯗ ꯂꯥꯟꯃꯤ ꯑꯃ ꯑꯣꯏꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯥꯟꯃꯤꯒꯤ ꯊꯕꯛ ꯃꯐꯝꯗ ꯂꯩꯕꯗ ꯅꯣꯡꯃ ꯍꯜꯂꯛꯈꯤ ꯍꯜꯂꯛꯄꯗ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯅꯗꯥꯁꯀꯤꯅ ꯍꯥꯏꯈꯤꯔꯝꯃꯤ ꯅꯪꯗꯤ ꯐꯖꯊꯣꯛꯃꯦꯅ ꯀꯔꯤꯒꯤꯅꯣ ꯀꯔꯤ ꯇꯧꯔꯦ ꯀꯔꯤ ꯆꯥꯔꯦꯅ ꯍꯪꯂꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯑꯩꯅ ꯐꯖꯊꯣꯛꯂꯤꯕꯁꯦ ꯅꯨꯄꯤꯒꯤ ꯏ ꯆꯦꯟꯊꯔꯛꯄ ꯅꯨꯄꯤꯅ ꯑꯩꯈꯣꯏꯒꯤ ꯁꯤꯗ꯭ꯔꯤꯉꯩꯗ ꯆꯦꯟꯊꯔꯛꯄ ꯏꯗꯣ ꯑꯗꯨꯅ ꯏꯔꯨꯖꯕꯅꯤ ꯑꯗꯨꯗꯒꯤ ꯑꯩꯁꯤ ꯐꯖꯊꯣꯛꯄꯅꯤ ꯍꯥꯏꯔꯝꯃꯤ ꯑꯗꯨꯗꯤ ꯌꯥꯝꯅ ꯐꯩꯅ ꯃꯥꯒꯤ ꯅꯨꯄꯥꯁꯤꯅ ꯇꯥꯔꯒ ꯀꯔꯤꯅꯣ ꯅꯪ ꯇꯧꯔꯤꯗꯣ ꯑꯗꯨ ꯍꯥꯏꯕ ꯅꯠꯇꯕ ꯁꯞꯄꯣꯔꯠ ꯇꯧꯔꯒ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯩ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯅꯨꯄꯤ 2-3 ꯍꯥꯠꯈ꯭ꯔꯦ ꯍꯥꯏꯗꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗꯒꯤ ꯃꯥꯒꯤ ꯅꯨꯄꯤꯗꯨ ꯐꯖꯊꯣꯛꯑꯦ ꯍꯥꯏꯔꯕꯅꯤꯅ ꯃꯈꯥ ꯇꯥꯕ ꯅꯨꯄꯤ ꯃꯅꯥꯏ ꯅꯨꯄꯤ ꯃꯥꯒꯤ ꯀꯣꯅꯨꯡꯒꯤ ꯇꯥꯏꯞꯇ ꯂꯩꯕ ꯃꯣꯏ ꯅꯤꯡꯊꯧꯒꯤ ꯃꯆꯥ ꯃꯁꯨꯁꯤꯡꯅꯤꯅ ꯃꯈꯣꯏꯕꯨ ꯉꯥꯛ ꯁꯦꯟꯕꯒꯤ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯕꯒꯤ ꯆꯥꯎꯔꯕ ꯌꯨꯝ ꯑꯗꯨꯒꯤ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯗꯣ ꯃꯔꯨꯑꯣꯏꯅ ꯅꯨꯄꯤꯁꯤꯡꯁꯦ ꯐꯥꯔꯒ ꯍꯧꯖꯤꯛꯀꯤ ꯏꯁꯤ ꯃꯁꯥꯗꯒꯤ ꯊꯥꯡꯅ ꯂꯦꯜꯂꯒ ꯄꯨꯛꯇꯒꯤ ꯍꯛꯆꯥꯡꯒꯤ ꯑꯊꯣꯠꯄ ꯃꯐꯝꯁꯤꯡꯗꯒꯤ ꯊꯥꯡꯅ ꯂꯦꯜꯂꯒ ꯃꯗꯨ ꯌꯥꯕꯗꯣ ꯃꯥꯒꯤ ꯅꯨꯄꯥꯁꯨ ꯌꯥꯎꯔꯝꯃꯤ ꯑꯗꯨꯒ ꯃꯥꯒꯤ ꯕꯥꯔꯇꯞꯇꯨꯗ ꯏꯁꯤꯡꯁꯤ ꯏꯁꯤ ꯍꯩꯖꯤꯜꯂꯝꯃꯤ ꯑꯗꯨꯒ ꯏꯔꯨꯖꯍꯜꯂꯝꯃꯤ ꯑꯉꯛꯄ ꯃꯑꯣꯡꯅꯤ ꯃꯍꯥꯛꯀꯤ ꯅꯨꯄꯥꯁꯨ ꯁꯞꯄꯣꯔꯠ ꯇꯧꯔꯒ ꯑꯁꯨꯝꯅ ꯃꯊꯪ ꯃꯍꯥꯛꯀꯤ ꯏꯔꯨꯖꯕꯒꯤ ꯃꯑꯣꯡꯁꯤ ꯁꯨꯡꯂꯦꯞ ꯂꯦꯞꯂꯝꯗꯦ ꯃꯊꯪ ꯆꯠꯊꯔꯛꯈꯤ ꯇꯧꯕꯗꯗꯤ ꯃꯤꯒꯤ ꯍꯛꯆꯥꯡꯗꯒꯤ ꯏ ꯆꯦꯟꯊꯈ꯭ꯔꯕꯅꯤꯅ ꯃꯈꯣꯏꯅ ꯄꯨꯜꯂꯒ ꯊꯝꯃꯤꯕ ꯅꯨꯄꯤꯁꯤꯡ ꯑꯗꯨꯗꯤ ꯁꯤꯔꯝꯃꯤ ꯁꯤꯔꯒꯁꯨ ꯃꯄꯥꯟꯗꯁꯨ ꯅꯤꯡꯊꯤ ꯅꯨꯡꯉꯥꯏꯅ ꯍꯨꯟꯗꯣꯛꯄ ꯈꯣꯠꯄꯒꯤ ꯃꯑꯣꯡꯁꯦ ꯇꯧꯔꯝꯗꯦ ꯆꯥꯎꯔꯕ ꯀꯣꯅꯨꯡ ꯑꯃꯒꯤ ꯃꯑꯣꯡꯗ ꯂꯩꯕꯅꯤꯅ ꯃꯐꯝ ꯑꯗꯨꯒꯤ ꯀꯥ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯑꯁꯤꯒꯨꯝꯕ ꯑꯣꯠ ꯅꯩꯕꯒꯤ ꯀꯥ ꯀꯌꯥ ꯁꯥꯔꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯄꯠ ꯄꯨꯝꯗꯅ ꯊꯝꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯊꯕꯛꯁꯦ ꯃꯈꯣꯏꯒꯤ ꯂꯩꯔꯤꯕ ꯃꯅꯥꯏ ꯃꯁꯦꯟ ꯅꯨꯄꯥ ꯃꯌꯥꯝ ꯂꯩꯔꯤꯕꯁꯤꯡ ꯑꯗꯣ ꯑꯗꯨꯁꯨ ꯈꯪꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯈꯣꯏꯒꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯍꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯅꯥꯏ ꯅꯨꯄꯤ ꯈꯔꯁꯨ ꯈꯪꯂꯝꯃꯤ ꯑꯗꯨꯕꯨ ꯀꯔꯤ ꯍꯥꯏꯔꯨꯅꯤ ꯃꯈꯣꯏ ꯀꯔꯤꯝꯇ ꯉꯝꯗꯦ ꯍꯥꯏꯔꯨꯔꯒꯁꯨ ꯃꯈꯣꯏ ꯑꯣꯟꯁꯤꯜꯂꯒ ꯗꯟꯗꯤ ꯄꯤꯔꯛꯄ ꯌꯥꯏ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯀꯤꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯃꯊꯪ ꯆꯠꯊꯕ ꯍꯧꯈꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯑꯃꯨꯛ ꯆꯠꯈꯤꯔꯝꯃꯤ ꯃꯍꯥꯛꯇꯤ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯁꯤ ꯑꯗꯨꯃꯛ ꯂꯦꯞꯇꯅ ꯆꯠꯊꯔꯛꯄꯗꯒꯤ ꯃꯍꯥꯛꯀꯤ ꯃꯈꯨꯔꯥ ꯃꯇꯣꯟꯗ ꯋꯥꯔꯤꯁꯦ ꯑꯃꯨꯛ ꯁꯥꯈꯤ ꯑꯩ ꯌꯥꯝꯅ ꯐꯖꯊꯣꯛꯂꯦ ꯍꯥꯏꯔꯤꯕ ꯊꯧꯑꯣꯡ ꯑꯁꯤ ꯆꯠꯊꯕꯗꯤ ꯍꯥꯏꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯃꯈꯨꯔꯥ ꯃꯇꯣꯟꯅꯁꯨ ꯅꯪ ꯇꯧꯔꯤꯗꯨ ꯐꯠꯇꯦ
ꯀꯔꯤꯒꯤ ꯁꯨꯃꯥꯏꯅ ꯃꯅꯥꯏ ꯃꯁꯦꯟꯗ ꯇꯧꯔꯤꯅꯣ ꯍꯥꯏꯕꯅꯆꯤꯡꯕꯁꯤ ꯂꯩꯔꯝꯗꯦ ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯊꯧꯁꯤꯡꯅ ꯇꯣꯜꯂ ꯇꯥꯔꯕ ꯑꯗꯨꯒ ꯑꯇꯣꯟꯕ ꯃꯈꯣꯏꯒꯤ ꯃꯤꯅꯥꯏ ꯍꯥꯏꯒꯗ꯭ꯔꯥ ꯃꯅꯥꯏ ꯍꯥꯏꯒꯗ꯭ꯔꯥ ꯃꯅꯥꯏ ꯅꯨꯕꯤꯁꯤꯡ ꯑꯗꯨꯒ ꯁꯤꯒꯨꯝꯕ ꯇꯣꯜꯂ ꯇꯥꯔꯕ ꯈꯨꯡꯒꯪꯒꯤ ꯃꯤꯁꯤꯡ ꯑꯣꯟꯅꯩ ꯃꯇꯝꯗ ꯃꯈꯣꯏꯗ ꯃꯤꯅꯨꯡꯁꯤ ꯑꯃꯠꯇ ꯐꯥꯎꯔꯝꯗꯦ ꯃꯁꯤ ꯃꯇꯝ ꯑꯃꯗ ꯌꯥꯝ ꯆꯠꯅꯔꯝꯕ ꯑꯗꯨꯒꯨꯝꯕꯅꯤ ꯑꯗꯨꯒ ꯋꯥꯔꯤ ꯑꯁꯤ 1556 ꯑꯗꯨꯒꯤ ꯃꯇꯝ ꯑꯗꯨꯒꯤ ꯋꯥꯔꯤꯅꯤ ꯁꯣ ꯑꯁꯨꯝꯅ ꯆꯠꯊꯔꯛꯄꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯃꯍꯥꯛꯀꯤ ꯃꯈꯨꯔꯥꯒ ꯃꯗꯣꯝꯆꯥꯒꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯤ ꯏꯗꯨ ꯏꯔꯨꯖꯕ ꯇꯥꯔꯒꯗꯤ ꯂꯩꯁꯥꯕꯤ ꯃꯌꯨꯝ ꯄꯥꯟꯗ꯭ꯔꯤꯕꯤ ꯂꯩꯁꯥꯕꯤꯒꯤ ꯏ ꯃꯁꯤꯁꯤꯅ ꯏꯗꯨ ꯂꯧꯔꯒ ꯏꯔꯨꯖꯕ ꯉꯝ ꯇꯥꯔꯒꯗꯤ ꯃꯗꯨꯅ ꯍꯦꯟꯅ ꯑꯃꯨꯛ ꯐꯖꯩ ꯍꯥꯏꯕ ꯋꯥꯔꯝ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯈꯤꯔꯝꯃꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗꯒꯤ ꯑꯦꯂꯤꯖꯥꯕꯦꯠꯅ ꯍꯥꯏꯔꯤꯕ ꯊꯧꯑꯣꯡ ꯑꯁꯤꯗ ꯃꯅꯥꯏ ꯅꯨꯄꯤꯁꯤꯡ ꯑꯁꯤ ꯂꯩꯁꯥꯕꯤ ꯉꯥꯛꯇ ꯑꯣꯏꯅ ꯊꯤꯔꯛꯈꯤꯔꯝꯃꯤ ꯂꯩꯁꯥꯕꯤꯒꯤ ꯏꯁꯦ ꯑꯁꯨꯝꯅ ꯃꯈꯣꯡ ꯃꯈꯨꯠ ꯄꯨꯟꯁꯤꯜꯂꯒ ꯍꯛꯆꯥꯡꯗꯒꯤ ꯈꯖꯥꯏꯗꯒꯤ ꯉꯛꯁꯝꯗꯒꯤ ꯃꯥꯏ ꯃꯤꯠꯇꯒꯤ ꯊꯕꯥꯛꯇꯒꯤ ꯄꯨꯛꯆꯦꯞꯇꯒꯤ ꯊꯥꯡꯅ ꯂꯦꯜꯂꯒ ꯏ ꯇꯥꯔꯛꯄ ꯏ ꯑꯗꯣ ꯃꯗꯨꯅ ꯌꯥꯔꯒ ꯃꯊꯪ ꯃꯍꯥꯛ ꯏꯔꯨꯖꯕꯒꯤ ꯃꯑꯣꯡꯁꯦ ꯑꯁꯨꯝ ꯍꯧꯔꯛꯈꯤꯔꯝꯃꯤ ꯑꯗꯨꯕꯨ ꯃꯅꯥꯏ ꯅꯨꯕꯤ ꯀꯌꯥꯝ ꯂꯩꯔꯨꯅꯤ ꯀꯣꯅꯨꯡ ꯑꯗꯨꯗ ꯂꯩꯕꯗ 200-300ꯒꯤ ꯃꯉꯥꯏ ꯑꯁꯨꯝꯅ ꯆꯥꯎꯔꯕ ꯀꯣꯅꯨꯡ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯈꯣꯏꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯕꯒꯤ ꯏꯪꯈꯣꯜ ꯁꯨꯕꯒꯤ ꯑꯗꯨꯒ ꯇꯣꯉꯥꯟꯕ ꯂꯩꯔꯤꯕꯁꯤꯡ ꯑꯁꯤ ꯃꯊꯪ ꯍꯥꯠꯄꯗ ꯂꯣꯏꯁꯤꯜꯂꯛꯈꯤꯔꯝꯃꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗꯒꯤ ꯃꯅꯥꯏ ꯅꯨꯄꯥ ꯂꯩꯔꯤꯕꯁꯤꯡꯗꯨꯗ ꯍꯥꯏꯈꯤ ꯃꯗꯨꯗꯤ ꯀꯣꯅꯨꯡꯗ ꯊꯕꯛ ꯁꯨꯅꯅꯕꯒꯤꯗꯃꯛ ꯈꯨꯡꯒꯪꯗꯒꯤ ꯂꯩꯁꯥꯕꯤ ꯊꯤꯔꯨꯆꯣ ꯂꯥꯏꯔꯕ ꯏꯃꯨꯡ ꯃꯅꯨꯡ ꯑꯗꯨꯒ ꯀꯣꯅꯨꯡꯗ ꯊꯕꯛ ꯇꯧꯔꯒ ꯃꯗꯨꯗꯒꯤ ꯄꯩꯁꯥ ꯐꯪꯖꯒꯅꯤ ꯈꯟꯖꯗꯅ ꯑꯩꯈꯣꯏꯒꯤ ꯈꯨꯡꯒꯪꯗꯒꯤ ꯀꯣꯅꯨꯡꯗ ꯊꯕꯛ ꯌꯥꯎꯖꯒꯦ ꯍꯥꯏꯅ ꯆꯠꯆꯅꯤꯡꯕ ꯀꯌꯥ ꯂꯩꯇ ꯂꯥꯏꯔꯗꯒꯤ ꯂꯩꯕꯁꯤꯡꯗꯣ ꯃꯈꯣꯏ ꯑꯃꯨꯛ ꯈꯣꯝꯀꯠꯂꯒ ꯃꯊꯪ ꯄꯨꯔꯛꯈꯤꯔꯝꯃꯤ ꯍꯥꯏꯔꯤꯕ ꯊꯕꯛ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤ ꯆꯠꯊꯅꯕ ꯍꯣꯠꯅꯕꯗ ꯃꯅꯥꯏ ꯅꯨꯄꯥ ꯀꯌꯥꯁꯨ ꯌꯥꯎꯈꯤ ꯃꯔꯝꯗꯤ ꯃꯤ ꯑꯃ ꯐꯥꯕ ꯄꯨꯟꯕ ꯍꯥꯏꯕꯁꯤ ꯃꯥ ꯃꯊꯟꯇꯅ ꯉꯝꯗꯕꯅꯤ나 ꯀꯥ ꯑꯗꯨꯗ ꯄꯨꯔꯛꯂꯒ ꯊꯧꯔꯤ ꯄꯨꯟꯁꯤꯟꯕ ꯌꯥꯟꯁꯤꯟꯕ ꯃꯈꯣꯡ ꯄꯨꯟꯕ ꯐꯨꯕ ꯆꯩꯕ ꯍꯟꯇꯔꯅ ꯀꯟꯕ ꯑꯗꯨꯒ ꯊꯥꯡ ꯑꯊꯧꯕ ꯃꯆꯥ ꯑꯃ ꯄꯥꯏꯔꯒ ꯈꯖꯤꯛ ꯂꯦꯜꯂꯒ ꯏ ꯌꯥꯔꯒ ꯃꯥꯒꯤ ꯕꯔꯇꯞꯇ ꯃꯊꯟꯇ ꯍꯩꯕ ꯉꯝꯗꯕꯗꯒꯤ ꯃꯈꯣꯏꯒꯤ ꯃꯅꯥꯏ ꯃꯁꯦꯟ ꯌꯥꯎꯔꯒ ꯍꯥꯏꯔꯤꯕ ꯊꯕꯛꯁꯦ ꯃꯊꯪ ꯑꯁꯨꯝꯅ ꯆꯠꯊꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯃꯊꯪ ꯆꯠꯊꯔꯛꯄꯗꯒꯤ ꯃꯍꯥꯛꯀꯤ ꯈꯨꯡꯒꯪ ꯑꯁꯤꯗꯒꯤ ꯅꯨꯄꯤ ꯀꯌꯥ ꯀꯣꯅꯨꯡꯗ ꯆꯠꯈꯤꯕ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯇꯕꯗꯒꯤ ꯄ꯭ꯔꯖꯥ ꯃꯌꯥꯝꯁꯤ ꯌꯥꯝꯅ ꯋꯥꯔꯝꯃꯤ ꯃꯗꯨꯗꯤ ꯃꯈꯣꯏꯒꯤ ꯃꯆꯥ ꯊꯕꯛ ꯁꯨꯕ ꯆꯠꯈꯤꯕ ꯃꯆꯥꯅꯨꯄꯤꯗꯣ ꯑꯃꯨꯛ ꯍꯟꯅ ꯌꯨꯝꯗ ꯍꯜꯂꯛꯇ꯭ꯔꯦ ꯀꯅꯥꯅ ꯀꯧꯈꯤꯕꯅꯣ ꯀꯣꯅꯨꯡ ꯑꯗꯨꯗꯒꯤ ꯃꯅꯥꯏ ꯃꯁꯦꯟ ꯂꯥꯛꯑꯒ ꯑꯩꯈꯣꯏꯒꯤ ꯀꯣꯅꯨꯡꯒꯤ ꯅꯤꯡꯊꯧꯒꯤ ꯐꯦꯃꯤꯂꯤ ꯍꯥꯏꯇꯥꯔꯦ ꯃꯈꯣꯏꯒꯤ ꯃꯤꯅ ꯀꯧꯈꯤꯕꯅꯤ ꯍꯥꯏꯕꯅꯆꯤꯡꯕ ꯑꯗꯨꯕꯨ ꯋꯥꯀꯠꯐꯝ ꯂꯩꯔꯝꯗꯦ ꯑꯁꯨꯝꯅ ꯃꯍꯥꯛ ꯆꯠꯊꯔꯛꯄꯁꯤꯗꯒꯤ ꯃꯇꯝ ꯁꯥꯡꯅ ꯃꯍꯥꯛ ꯆꯠꯊꯔꯛꯈꯤ ꯃꯇꯝ ꯁꯥꯡꯅ ꯆꯠꯊꯔꯛꯄꯁꯤ ꯃꯍꯥꯛꯅ ꯈꯟꯈꯤ ꯑꯩ ꯐꯖꯊꯣꯛꯂꯦ ꯎꯟꯖꯥ ꯈꯨꯏꯕ ꯐꯔꯦ ꯑꯩꯒꯤ ꯁꯛꯁꯦ ꯍꯥꯟꯅꯒꯨꯝꯅ ꯐꯖꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯑꯗꯨꯝ ꯈꯟꯈꯤꯔꯝꯃꯤ ꯑꯗꯨꯕꯨ ꯇꯁꯦꯡꯅ ꯍꯥꯏꯔꯤꯕꯁꯤ ꯑꯁꯦꯡꯕ ꯂꯩꯁꯥꯕꯤꯒꯤ ꯏꯅ ꯏꯔꯨꯖꯕ ꯃꯇꯝꯗ ꯐꯖꯊꯣꯛꯄ꯭ꯔꯥ ꯑꯗꯨꯒ ꯐꯖꯊꯣꯛꯇꯕ꯭ꯔꯥ ꯍꯥꯏꯕꯗꯨꯗꯤ ꯁꯥꯏꯟꯇꯤꯐꯤꯀꯦꯂꯤ ꯑꯣꯔ ꯃꯗꯨꯒꯤ ꯋꯥꯐꯝꯗꯨꯃꯗꯤ ꯃꯤꯌꯥꯝꯗ ꯁꯤꯟꯅꯖꯔꯦ ꯑꯗꯨꯒ ꯋꯥꯔꯤ ꯑꯁꯤꯗ ꯑꯁꯨꯝꯅ ꯌꯥꯎꯔꯝꯕꯅ ꯃꯤꯌꯥꯝꯗ ꯇꯝꯖꯕꯅꯤ ꯑꯁꯨꯝꯅ ꯊꯕꯛꯁꯤ ꯀꯨꯏꯅ ꯆꯠꯊꯔꯛꯄ ꯃꯇꯝꯗ 1603ꯗ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯐ꯭ꯔꯦꯡꯀꯤ ꯅꯥꯗꯥꯁꯀꯤ ꯃꯍꯥꯛꯁꯤ ꯃꯁꯥꯒꯤ ꯑꯅꯥꯕ ꯑꯃꯗꯒꯤ ꯇꯥꯏꯕꯪ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤ ꯃꯄꯨꯔꯣꯏꯕ ꯂꯩꯈꯤꯗꯕ ꯃꯇꯨꯡꯗꯒꯤꯗꯤ ꯃꯍꯥꯛꯁꯤ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯅꯤꯡꯕ ꯀꯥꯏꯕ ꯑꯗꯨꯒ ꯁꯥꯎꯅꯤꯡꯕ ꯇꯥꯏꯅꯐꯝ ꯈꯪꯗꯕ ꯑꯃꯒ ꯂꯣꯏꯅꯅ ꯃꯍꯥꯛꯁꯤ ꯍꯥꯟꯅꯒꯤ ꯏꯔꯨꯖꯕꯒꯤ ꯆꯥꯡꯁꯤ ꯃꯤ ꯍꯥꯜꯂꯒ ꯌꯥꯔꯒ ꯏꯔꯨꯖꯔꯝꯕꯒꯤ ꯆꯥꯡꯁꯤ ꯍꯥꯟꯅꯗꯒꯤ ꯍꯦꯟꯖꯤꯜꯂꯛꯈꯤꯔꯝꯃꯤ ꯑꯗꯨꯕꯨ ꯃꯅꯥꯏ ꯃꯁꯦꯟꯁꯤꯡꯒ ꯇꯧꯔꯒ ꯍꯥꯏꯔꯤꯕ ꯊꯧꯑꯣꯡꯁꯤ ꯃꯍꯥꯛ ꯁꯨꯡꯂꯦꯞꯂꯝꯗꯦ ꯃꯊꯪ ꯆꯠꯊꯔꯛꯈꯤ ꯃꯔꯨꯑꯣꯏꯅ ꯃꯄꯨꯔꯣꯏꯕ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡ ꯑꯁꯤꯗꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯑꯁꯨꯝꯅ ꯃꯥꯒꯤ ꯃꯑꯣꯡꯁꯤ ꯍꯦꯟꯖꯤꯜꯂꯛꯈꯤ ꯑꯁꯨꯝꯅ ꯍꯥꯠꯄ ꯍꯦꯟꯖꯤꯜꯂꯛꯂꯕꯅꯤꯅ ꯃꯥꯡꯕꯁꯨ ꯍꯦꯟꯖꯤꯜꯂꯛꯈꯤ ꯍꯥꯏꯕꯗꯤ ꯅꯨꯄꯤ ꯃꯥꯡꯕ ꯍꯦꯟꯖꯤꯜꯂꯛꯈꯤ ꯀꯣꯅꯨꯡꯗ ꯆꯠꯈꯤꯕ ꯑꯃꯠꯇ ꯍꯟꯖꯤꯜꯂꯛꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯄ꯭ꯔꯖꯥꯁꯤꯡꯅ ꯀꯣꯅꯨꯡꯗ ꯅꯤꯡꯊꯧꯗ ꯋꯥꯀꯠꯈꯤ ꯅꯤꯡꯊꯧꯅ ꯃꯇꯝ ꯑꯗꯨꯗ प्रजाꯒꯤ वाकत ताबिरमदे अमरोमदा महाक्न नुपी मचा लेसाबी कया फागलक्पगा हारिबा थबक असिगिदमा हातनबा होनरक्पा मतमदा कोनुंग अदुदगी थवोंग अदु खंगलक्पदगी ngasi हाटकदबसी अखोगी फारगा अखोई जेल गुम्बगी टाइप ता लोकअप गुम्बगी टाइप ता मनुंगदा मखोंग मखुट पुलगा नत्र कामदा पुलप थंबा अममम लोकथोगा येन बॉयलर हाटपगी टाइप ता अममम कोकला पुला पुला हाटपने ngasi हाटकदबदु नोमनिनी वालिंगदि खरा फाजिल थंबा सुमना मोय खरा मसु फारा थंबदगी तौरिबा मोंग मतवदु कीबदगी नुपी अमा अनि मफम अदुदगी नोमदि नाथुरखिरम वारी पुंबसी खुंजा सिंह द तमखी अमदि ओरिबो मोंग मतवदुदा मखोय मखोयगी इमुंग मनुंगी मचा सटखरगा हलक्तबगी वाकटनिंग दुना लेरंबा कयागा लोइनना वाफम अदुगी असेंग वाफम अमा लाक्लबनिना चुम्मे अदुदी कोनुंगदा सुमाइना हाटपो ओइरमनी हाइबसे प्रजा सिंह खनखी लोइनना नुपी मचा नान थोरकिबा सिंह अदुना साखी ओइरगा ममा मपागा लोइनना निंगथौदा वाकटखिरमी मतम अदुदा निंगथौना हानबदा ताबिरमद्रगसु अनि सुबददि निंगथौना तारखी अमदि मसिगिदमक टीम अमा सेमखी टीम अमा सेमलगा हारिबा असिगिदमकता मथंग थिजनबा हौरखिरमी असुमना थिजनबा मतमदा
नुपी चात्रुक यांखैगुम्बा मांगखिबगी केस अमखक लेरम असुमना नुपी चात्रुक यांखै मांगखिबा असिगी मतंगदा एलिजाबेथ की लेरिबा मनाई नुपा मखोइदा निंगथौगी कांगू थिजनबगी कांगू थारकपसिंग अदुना वहंग पहंगदुना मतमदुदा हंखी असुमना हंगो मतमदु मनाई मसेनगी मखोइ लेरिबा मरीदुना हारकी अचुमनी हारिबसी कोनुंग असिदा अखोइगी एलिजाबेथना लैसाबी कया फारगा मदुदगी ई लौरगा इरुजबगी थबकसी चथै अखोइसु यावी अखोइ पुंजनबा फाजनबा हारिबसी ई याबा यावी हाइबना चिंगबा हाइकी अखोइदी उपाय लेते अदुगा निंगथौगी मखोइगी ई मरीनी मखोइगी इमुंग मनुंग फैमिलीना हाइबदे अखोइदी करी हाइरुनी अदुना मरम असिना मखोइदी अदुमाइनी यावबनी हाइबा वाफमसे हाइकिरम मखोइ मरी फाजिनखी मसिगी मतुंगदा नुपी मांगखिबा मसिंग असि मतौ करमना खंगनी हाइदुना मतमदुगी थिजिलिबा कांगुना निंगथौगी कांगुसिना थिजिनबा मतमदा मनाई नुबी एलिजाबेथ का यामना नकना लेमिनबा अदुगा एलिजाबेथ नदी हातबा खरे हेना नकनबा मनाई नुबी अमखक वहंग पहंगखी मतमदुदा एलिजाबेथ न डायरी अमा पाई डायरी अदुदा हातकदबा नुपी सिंग नत्रगा हातखिबा सिंग असे माना नंबर ओइना ई ममिंग नत्रसु नंबर ओइना चनी चनी अमा चनी अनि सुमाइना ई हाइबा वाफमसिनी अदुरगदी मागी डायरी दु क्राइ ले डायरी दु थीकी डायरी दु थीबा मतमदा नुपी चात्रुक का यांखै ई दुना लेरम चात्रु यांखै गी मतुंगदा इरमदे हाइबदी ईगदबगी लेरमी अदुबु चात्रुक यांखै नुपी गी लिस्ट सेमगा लेरम खिरम मसी मतुंगदगी एलिजाबेथ न लेरिबा महल अदुगी मनुंगदा चंगगा कोइथी थीकी मनुंगदा चंगगा थीबा मतमदा का कया लेरम की का अदुगी मनुंगदा असीबगी थंबम अदुगा सरू पोलांग ngakta leiba का अमा लेरमकी मदु उरुबदा मतमदुदा निंगथौगी कांगुना थिजनबा लाकपा कांगुना अंगकपा ओइकी मचिन ममाय मेंसिन की मनम नमथिबा अदुगा का अममदा लेरिबा असीबसिंग अदुगा का अमदना नुपी खरा लेनबा होरमलबा ई ताबा होरमलबा अदुगा हातकदबगी मथंग मथंग चथरिबा नुपी यांखै अमगा थेंगनकी मसिना ताकपदी नुपी चात्रुक्ति हातखरे यांखै अमदी हातकदबगी सीरियल द लेरे हाइबा वाफमसे असुमना खंकिरम असुमना मतमदुदा ममा मपा मियोय चहुमलोम विटनेस ओइना हाइबदी मखोइगी मचा पुखिबनी अदुगा मखोइना कोनुंगदा पुखिबदगी ngasi फावबा हलक्तबनी हाइबा वाफमसिगा लोइनाना खुंजा चहुम हेना विटनेस ओइना थोरखिरमी मसिगी मतुंगदा मखोइगी का अदुदा तोपा मफमदा थिजिनबा मतमदा नुपी सिंगना नुपी अमना सेटपा चाबा महाकी फिजोल अदुगा लिक्कोन मखोइना सिखिबा मदुगा अदुगा मसिंग थीबा मतमदासु चौरापा दुम चानरम मसिगी मतुंगदगी निंगथौना हारिबा थौदोक अदुदा खंगना खंगना मतेंग पांगबा यावखिबगी मनाई मरी अदो मिया मांगदा पुथोगा फरसी तौरगा हातखि मनाई मरी ई याबा यावखिबा नुपी फाबा यावखिबा कौवा एलिजाबेथ हाइबदगी खुंगंगदगी कौरुबा मयाम मखोइ मरी अदो मिया मांगदा फरसी तौर हातखि मतम अदुदा निंगथौगी हंगरीदा चटनबी अमखक लेखि मदुदी निंगथौगी कांगुना करिगुंबा अरानबा थबक अमा तौरबा मखोइददी सीबगी डेथ सेंटेंस पीबा यादे फनयाम लालुरगसु अतोपा मरालगी मतुंगिना पीगदबनी अदुगा निंगथौगी कांगुना लालगदी करिगुंबा अरानबा तौरुरगसु मखोइदा सीबगी चेराक्ति पीबा यादे हाइना मतम अदुदा आइन अमा सेमदुना लेखि मरम असिना एलिजाबेथ लाले खंगलबसु महाक्ति हातखिदे अदुबु निंगथौना महाकी चेराक अमा सुमना पीखि मदुदी महाक हाउस एरेस्ट ओइना हाइबदी महाकना लेरिबा महलदो मदुदगी मपान सुथोक थोक्तबा का सुथोक्तबा चाबा थकपा इमुंगदोदा मागी वातनबा दुम पीबा अदुगा इमुंग मनुंगदा महाकी सिंग माइसिंग सिजनदुना लेबा अदुगा युमदगी मपान सुथोक थोखंदबा हाइबसिदा निंगथौना चेराक पीखि असुमना महाक चही मरी कादगी थोक्तना लेखि मदुगी मतुंगदा नोंगमा अयुकमा महाकी मनाई मसेना चाबा थकपगी अयुक्ता हौदोकलुबा मतमदा महाक फमुंगदा सीदुना लेरमकी असुमना महाकना सिगिबा मतमदा महाकी चही 54 चही यांखैगा मरी सुखी अदुगा 1610 दा महाकसी फारगा 1614 फावबा चही मरी हाइबा तारे अदुगा हाउस एरेस्ट तौदुना महाकसी असुमना लेखि मतम खरगी तुंगदा 17th century मतमदु लाकपदा नोबेल अमखक ड्राकुला हाइदना नोबेल अमखक लेखि मियाम खंबिरमगनी हारिबा ड्राकुला हारिबा नोबेल से एलिजाबेथ की वारी असिदगी इंस्पायर तौरगा इबनी हाइबा फावबा मीना ngangnaki aduga matamduda athengba matamda ariba matamgi film haijaba dare film फावबदा ड्राकुला गी फिल्म अमा पुथोखिबा
अरीब ब्लैक वाइट की मतम की हाई तारे हारिब फिल्म असिसु एलिजाबेथ की वारी सिदे इंस्पायर तौब वारी नि हाइबा मियामना हाइनरी अदुगा असुमना महांगना नुपी चात्रुक हाटखिबसिना ngasi फाउबगी इतिहासदा ख्वाइदगी मी यामना नुपी अमना महांगना सीरियल 9 हाटखिबगी दमक गिनीस बुक ऑफ वर्ल्ड रिकॉर्ड्स दा एलिजाबेथ ना मी हाटखिबसे मसिना हौजिक फाउबगी वर्ल्ड रिकॉर्ड ओइरी करिगिदम महांगना थबक असि सथखिबा महाकी उनसा खुइदनबा थोथोट लाउना तगत तगत टेक्ना लैननबगिदमक हारिबसिंग असे मखुरा मतोना हाइरकपो वाफम महाकी मदोम चाना हाइरकपदा लेसाबिगी इना इरुजरबदी स्किन फजै थोथोट लाउना लई उनसा खुइसिंदे हनु संदे नहा ओइदुना अदुमक लई हाइबा वाफम अदुदगी अदुगा मसी कदाइ फाउबो चुमिनो हाइबदी मियामना चांग येंगनबदी तौबिरुनु अदुगा असेंगबा थौदोक अमखकनी थोकिबा अदुगा ngasiगी थौदोक असे ताबिरगा अदोमना फीडबैक कमदी कमेंट पिबियु लोइना ममांगी संतोक सकिबा क्राइम अपडेट मसिदा फीडबैक पिबिरकपसिंग खजिक्तंग पाजगे मतमसे याम लौदना अदुगा चंचन थागचरी किपजेन थागचरी इंस्पेक्टर ते खर सांगना थाबी होना तापिरक रानीबला लाइसांग तेम थागचरी सोफिया थागचरी अदुगा मैक्सिम गेमिंग थागचरी राफिक अहमद तंफा PPW Entertainment Rajen New we almost welcome next update na habire thank you so much pagi support to biba sigidama aduga khoimu thagachari crime update se numit khudingi tawrami hauji ti tawkhiri yaraga thi numit khudingi tawbiona tapire mase ta nangdabane aduga inspector tayai aduga tay thorom sing su loina leibane na noma kanjarga oina khara tawjarake aduga sum leptanabagi haitare masi matang su mayam tawbiyo aduga ngamlagadi marakta sodum tawjarake thabaksina याजदबना हाइतारे अखोना मीसु यामजदबनी ना डायमंड गी लेजरी से अदो थबक थोरम सिंगसिदा हेक्ता नंगदबा मरोइना निंगथम थासिना अमुक हेना नंगद्रे हाइजबा तारे सापम इबोमचा थागचरी अदो सुरेश थौदाम अदो काजल देवी कविता केएस थागचरी अदुगा जानबी गी मतंग दनहान न्यू ईयर नुमित सिकिबा थौदो अदुदनी अखोना ममांगी एपिसोड से टिपक निंगथौजा का हेना हराव कुमैगी नमादा यु थकपा का हेना ngauthokpa phatte masi episode na taina takpire lion masnam thagachari aduga wari se hapit myam loi thagat pibani na yama pajadre aduga akaba roma thinguzam maipak pi thagachari new crime update thahan bibagi damak na takpire pa lorem bam danesor jekel oinam ibemcha tombi abuzam aduga ria mayang lambam sneda thagachari aduga priyansu ngangom thanks for latest update na habire thank you so much aduga yambem haridas ponomak nisadi oirakpani na takpirakpa slam thongamba thangachari omita brojendo chanabam it is not a fake of love affairs but effect of wine yes achumani subhas laisram thangachari thongusinu waiti I want justice for SSR diamond radio SSR story keno de laitre hojikti sushant singh ise मागिदी अखोई क्लोजर रिपोर्ट अमा CBI ना थांगतकदबगी गाइदुन लेरी दुई मतुंग करी ला हैबदु यमिनसी अदुगा PIS आलम आजाद थागचरी चैनल 2 लाख योगदोरे लाख योगबगी सानसु प्रोग्राम अम पांथोकनी हैबदु कोरोना गाइजरिन तापिरे मसिगी अखनबसी इंस्पेक्टर तयाई दसो कोइना खुदोल खरा तमजरगा खितंगी पांथोक सखरे मरक्ता मु यमिनसी अदुगा जेको गांगो थागचरी हनाना अदुगा शंकरजीत थागचरी DJ यंदर बम राज कुमार Sandrajit, Kelvin Thousam, Naurem, Inautombi, Elena Sabungbam, Homendro, Consum, Crime Report Secret to Inatazaningi, Inatakirva, Duga, Inawi Thoksom, Boy, Wangjam, Aduga Mangal, ML, Thagachari 652 gi story do Mutalibirona. Wadi am Tabirak Yawe, Aina Pabangam, the Bagi, Adum Kratang was Sudum Yawe, Dang, Eros, Natapirakpa, Christian. दसरा गिसु अमुक्ता अपडेट हाइबिरो ना तापिरे याम तापिरे अदैना ngam sodum yawi adum ya punama warobiro ai tapna tapna honajarake aina kaurgasu mathangi comment ama hekta ningsingbiro aina tawdre mayamna hairaga aina thwasa de na su mayamna khanbigano ngamdaba nangdaba dum yawi adu aina thijarubada parubada haitare sum libida nungai tab sum yawi tenga telaga torma sudum yawi anyway adum mayamna suggest tawbirok ba yam nungai jai mayamna habirak tragadi
ꯑꯩꯈꯣꯏꯅꯁꯨ ꯈꯪꯗꯕ ꯌꯥꯎꯏ ꯅꯍꯥꯟꯗꯒꯤ ꯍꯥꯏꯔꯛꯄꯁꯤꯡꯒꯤ ꯃꯅꯨꯡꯗ ꯁꯣ ꯃꯥꯂꯦꯝꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯄꯤ ꯁꯦꯔꯤꯌꯦꯜ ꯀꯤꯂꯔ ꯑꯃꯒꯤ ꯋꯥꯔꯤꯅꯤ ꯉꯁꯤꯒꯤꯁꯨ ꯑꯗꯨꯅ ꯃꯇꯥꯡ ꯃꯇꯝꯗ ꯑꯗꯨꯝ ꯍꯥꯏꯖꯔꯛꯀꯦ ꯑꯗꯣꯝꯅ ꯍꯥꯏꯈ꯭ꯔꯒ ꯑꯩꯅ ꯇꯧꯔꯛꯇ꯭ꯔꯁꯨ ꯑꯃꯨꯛꯁꯨ ꯑꯗꯨꯝ ꯅꯤꯡꯁꯤꯡꯕꯤꯔꯛꯎ ꯑꯗꯨꯒ ꯉꯁꯤꯒꯤꯁꯨ ꯇꯥꯕꯤꯔꯒ ꯐꯤꯗꯕꯦꯛ ꯑꯃꯗꯤ ꯀꯃꯦꯟꯠ ꯄꯤꯕꯤꯕ ꯀꯥꯎꯕꯤꯒꯅꯨ ꯁꯣ ꯑꯩꯈꯣꯏꯒꯤ ꯀ꯭ꯔꯥꯏꯝ ꯑꯞꯗꯦꯠ ꯍꯥꯏꯔꯤꯕ ꯇꯣꯉꯥꯟꯅ ꯁꯟꯗꯣꯛꯆꯔꯤꯕ ꯊꯧꯔꯝ ꯑꯁꯤ ꯂꯦꯠ ꯅꯥꯏꯠ ꯁ꯭ꯇꯣꯔꯤꯗꯒꯤ ꯍꯥꯠꯄ ꯇꯨꯞꯄꯁꯤꯡ ꯑꯗꯨꯒꯤ ꯋꯥꯔꯤꯗꯨ ꯆꯠꯊꯣꯛꯆꯔꯛꯄꯅꯤ ꯃꯔꯝ ꯑꯁꯤꯅ ꯍꯥꯏꯔꯤꯕꯁꯤꯗꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯍꯥꯏꯖꯕꯒ ꯂꯣꯏꯅꯅ ꯇꯥꯕꯤꯔꯤꯕꯁꯤꯡ ꯂꯣꯏꯅꯅ ꯌꯨꯇ꯭ꯌꯨꯕꯇ ꯐꯦꯁꯕꯨꯛ ꯄꯦꯖꯗ ꯌꯦꯡꯕꯤꯔꯤꯕꯁꯤꯡ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨꯁꯨ ꯖꯦꯝꯁ ꯍꯥꯏꯒꯨꯖꯝꯅ ꯑꯃꯨꯛ ꯍꯟꯅ ꯏꯀꯣꯛ ꯅꯧꯅ ꯈꯨꯔꯨꯝꯖꯕꯒ ꯂꯣꯏꯅꯅ ꯊꯧꯔꯝ ꯂꯣꯏꯁꯤꯟꯖꯕ ꯌꯥꯕꯗ ꯂꯧꯖꯔꯤ ꯈꯨꯔꯨꯝꯖꯔꯤ